आकाशवाणी इम्फाल लांथोक्चरी पाउगी सक्ता सक्तम असिदा चांदेलदा वाटर सप्लाई स्कीम सिंग संगाखिबा मणिपुर की हैंडलूम की पथोकना स्कूल यूनिफॉर्म ओहेनबा सरकार की थौरांग अमसुंग प्रधानमंत्री नरेंद्र मोदी की हुमुद्रा सुब पुंगनिंगी वा मन की बात चांदेल जिला की खेंगजोय अमसुंग खांगबरोल खुंगंग सिंह की वाटर सप्लाई स्कीम सिंग इराई नुमित संगाखी इम्फाल लेबा मुख्यमंत्री की सेक्रेटरीट वीडियो कॉन्फ्रेंसिंग की खुदांग पांगथोप संगाप की थौरम वा ngangbada मुख्यमंत्री नोंथोमम बिरेन हाई सरकार ने ड्रग की मायोक चंगसिलेब खोंजंग की सरुक कानी पामी थाबसिंग मथक्ता मथंग थागी अहानब चयगोलदगी हौदुना पाक सन ऑपरेशन चथरगनी श्री बिरेन हाई डिस्ट्रिक्ट खुदिंगमक्ता मी चामा पुलिस की अदुगी मथक्ता फॉरेस्ट यावकनी नाब यावकनी सीआरपीएफ यावकनी असम राइफल यावकनी अदु मी 150 गुंबगी डिस्ट्रिक्ट खुदिंगदा यंथोगा नवंबर फर्स्ट वीक अदवाइदगी अखोई पॉपी द लान दाबा होगनी हे हौबो पॉपी के लोइना ग्रास ककल पूर्व मखोंग थेंग लोइ कखलगा मै धार मांगे ngambre yang sunu to ngambre yang kanana protect to ngambre jati manga da mi tungi mirol manghan do ya ba du karwa to bino na hanjan na hai su tade aduna november ki middle part or november ki first week de popi chaur ani ma chal ani madai da whole khari de area se kem to godam ne Gobru Rensa, Gopru the Sandel the head poppy have a gather poppy the Katapolo police or personnel in the Mitra money with the Tarani with the drone chin and everybody. I took a loin this Kataka Pong and Katalaman. शिक्षा मंत्री सोरोखाइबम राजन हाइरी राज्य की स्कूल सिंह सिजनरीबा महिरोई सिंह यूनिफॉर्म मणिपुर की हैंडलूम पुथोकपा फिरोल सिंह महूत सिलनबा थबक लौखलगनी आकाशवाणी इम्फाल की ई पाउ कांगबुगा नोमाइजु निमित्त अखनन उनबदा श्री राजेन हाई खोंथांग असिना स्कूल यूनिफॉर्म लेबदा मपालोमदा सेल यामना सादिंग तोरंबा दु सिंथानिंगाई ओइना कनबा ngamlagani श्री राजेन हाई सनारैपा मणिपुर हाइदना थाइनगी पाइपुसिंग थंबिरंबा वार्ता पादबा कल्चर द स्पोर्ट इसागी लेजबा कम्युनिटी सिंगी ट्रेडिशन द अवाट लेतबा दुगुंबा मणिपुर अमने सिगुंबा मणिपुर से सिंगतम मणिपुर कम्युनिटी सिंगी अपुलबगी सक्तम अपुलबगी यूनिटी ना मणिपुर की इंटीग्रिटी काहेंदबग लोइनना मिपाल तांगदन हिंगबंगंबा दुगुंबा मणिपुर अमा ओइननबा होनबदा अखोई लेरिबा पोथोक मयाम अमा हिरम अहुम भक्ता अखोइना मिपाल तांगदबा याय अखोई चाननबा चिंजाकता सुपनगी था तरुक की मनुंगदा अमुखक्तंग लौ उरगा हांगदना थमिबा लबुक लमांगसिंग असे हांगंदना मसिदगी थोलकपा पोथोकना अखोई इसागी चिंजाकदमक्तदी कोननबा होनबा यामना दरकार लोय ऑनरेबल चीफ मिनिस्टर नसु माइनर इरिगेशन डिपार्टमेंट दा तौरगा टिपवेल तौरकांदा अखोई पंजाब की हरियाणा की अदुगुंबा सिस्टम दा लबुक लमांगदा अखोई टिपवेल उलगा इसिंग फजना पीरकांदा अखोई लौ लोयरबा मतुंगदा लबुकदुदा थाबा याबा अखोई मही मरोंग थाननबगी अदुगुंबा प्लान तौरी अदुगा लोइनना अखोइना मपानदगी nga पुसलैबसे पुसलक्तनबगीदमक्ता अखोई फिशरी डिपार्टमेंट गिसु लैरिबा फार्मसिंग अमसुंग मणिपुरदा nga योइबा ngaमिसिंग मयामसिंगदा डिपार्टमेंट नसिना लखटपा याबा लखुलगा अखोई मतेंग पीगनी मणिपुरदा लैरिबा मी लाख मयामसिना सेलिबा इल्लिबा नुपी अमसुंग निपासिंगना सिजनरीबा फिरोल मयामसिगा अखोई मिपाल तांगदबा ओइननबगीदमक्ता मणिपुर की हेलूम अमसुंग हैंडीक्राफ्ट सिगुंबा कोऑपरेशन नसिसु साउखटलनबा यामना दरकार होय छात्रसिंगी यूनिफॉर्म अमसुंग स्कूल बैग मयाम अमा छात्रसिंगदा रुसागी मखादा अमसुंग समग्रगी मखादा लैरिबा स्कीम सिंगदुगी लाइबा पोट मयाम सिंगदो अखोई मणिपुर हेलूम एंड हैंडीक्राफ्ट डेवलपमेंट कोऑपरेशन नसु सप्लाई तौबा ngamba करी करी लेगे हरगा मोइद पीरगा हेलूम डेवलपमेंट कोऑपरेशन चाउखटनबा हाइबसे अखोई पुनमकी कोऑपरेशन चंगे अमसुंग मसीना चाउखटलिगे अखोई की कम्युनिटी नि हाइबसे अखोई कावरोय हाइदना हा थमजनिंगे प्रधानमंत्री नरेंद्र मोदी की हुमुद्रा सुब पुंगनिंगी वा मन की बात आकाशवाणी की थोंगदा नोमाइजिंग निमित्त संदोखी प्रधानमंत्री की पुंगनिंगी वासिगी मतांगदा संगाई एक्सप्रेस मणिपुरी एडिशन के एडिटर खोगेंद्र खोमद्रामना असुमना फोंदोकली परिंग नाइन चथरक्पा प्राइम मिनिस्टर नरेंद्र मोदी की पुंगनिंगी वारोल महौसागुम नोमाइजिंग निमित्त ऑल इंडिया रेडियो की खुथांगदा लेबासी मियाम थमख्रे हंदकी एडिशन असिदा कोविड-19 यकनबसी थेंग मरक्ता लेबाक असदा पांगथोकलिबा तोगान तोगान बाहराव कुमई थौरमसिंग मरुइना दशहरा की थौरमसिंगदा मियामना मोंग अमदा कुमई पांगथोकदा प्राइम मिनिस्टर अपेनबा लोइना थागतपा फोंदोखी मियामना खांग कनबा लोइना तौनिंगबादी पांगथोकनिंबा कया हौजिक लेबा फिल्म असी येंगलगा
ꯑꯅꯧꯕ ꯃꯑꯣꯡ ꯑꯃꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯄꯥꯡꯊꯣꯛꯂꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤꯕ ꯂꯣꯏꯅꯅ ꯀꯨꯝꯍꯩ ꯑꯁꯤꯒꯤ ꯅꯨꯡꯗ ꯆꯦꯜꯂꯤꯕ ꯑꯈꯥꯡ ꯀꯟꯕ ꯑꯃꯗꯤ ꯆꯦꯛꯁꯤꯟꯅ ꯊꯥꯡꯕ ꯈꯣꯡꯊꯥꯡꯅ ꯃꯥꯏ ꯄꯥꯛꯏ ꯍꯥꯏꯕꯗꯨ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯠꯇꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯊꯦꯡꯅꯔꯤꯕ ꯀꯣꯚꯤꯗ-19ꯒꯤ ꯂꯥꯟ ꯑꯁꯦ ꯃꯤꯌꯥꯝꯒꯤ ꯂꯥꯟꯖꯪꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯤꯌꯥꯝꯗ ꯊꯝꯈꯤ ꯌꯥꯝꯅ ꯊꯥꯞꯅ ꯑꯇꯩ ꯁ꯭ꯇꯦꯠꯁꯤꯡꯗ ꯀꯔꯝꯅ ꯄꯥꯡꯊꯣꯛꯏ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨꯗ꯭ꯔꯕꯁꯨ ꯃꯅꯤꯄꯨꯔꯗ ꯄꯥꯟꯊꯣꯏꯕꯤ ꯏꯔꯥꯠꯄ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯊꯧꯔꯝ ꯀꯔꯝꯅ ꯄꯥꯡꯊꯣꯛꯂꯤꯕꯒꯦ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯑꯗꯨꯝ ꯈꯪꯅꯔꯕꯅꯤ ꯃꯍꯧꯁꯥꯒꯤ ꯎꯄꯨꯂꯥꯡ ꯂꯥꯡꯕ ꯑꯗꯒꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯈꯨꯗꯤꯡꯗ ꯃꯥꯌꯦꯛ ꯅꯨꯡ ꯄꯥꯟꯗꯨꯅ ꯃꯤꯌꯥꯝ ꯇꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯄ ꯀꯨꯝꯍꯩ ꯑꯗꯨ ꯍꯟꯗꯛꯇꯤ ꯄꯥꯡꯊꯣꯛꯈꯤꯗ꯭ꯔꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯄꯥꯟꯊꯣꯏꯕꯤ ꯏꯔꯥꯠꯄ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯗꯤ ꯂꯦꯞꯄ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯀꯣꯚꯤꯗꯀꯤ ꯃꯌꯥꯝ ꯆꯪꯁꯤꯟꯕ ꯂꯥꯟꯖꯪ ꯑꯃꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛꯁꯤ ꯄꯥꯡꯊꯣꯛꯂꯤꯕꯅꯤ ꯃꯁꯤꯅꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯤꯕ ꯃꯤꯌꯥꯝꯒꯤ ꯂꯥꯟꯖꯪ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯔꯤꯕꯁꯦ ꯍꯔꯥꯎ ꯀꯨꯝꯍꯩꯅ ꯄꯔꯦꯡ ꯂꯦꯡꯂꯛꯄ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯑꯃꯗꯤ ꯃꯔꯩꯕꯥꯛꯄꯨ ꯆꯥꯎꯈꯠꯍꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯆꯦꯟꯅꯕ ꯋꯥꯐꯝ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯗ ꯊꯝꯈꯤ ꯍꯔꯥꯎ ꯀꯨꯝꯍꯩꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯌꯥꯝꯅ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯄꯣꯠ ꯂꯩꯕ ꯃꯇꯝꯗ ꯏꯔꯩꯕꯥꯛꯀꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯂꯩꯗꯨꯅ ꯏꯔꯩꯕꯥꯛ ꯑꯁꯤ ꯆꯥꯎꯈꯠꯍꯟꯅꯕ ꯍꯣꯠꯅꯕꯗ ꯂꯧꯕ ꯌꯥꯕ ꯊꯧꯗꯥꯡ ꯂꯧꯁꯤ ꯍꯥꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯗ ꯃꯤꯌꯥꯝꯗ ꯊꯝꯈꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯃꯔꯨꯑꯣꯏꯅ ꯈꯥꯗꯤꯒꯤ ꯄꯣꯠꯂꯝꯁꯤꯡ ꯃꯤꯌꯥꯝꯅ ꯄꯥꯝꯅ ꯁꯤꯖꯤꯟꯅꯔꯛꯂꯤ ꯍꯥꯏꯕ ꯋꯥꯐꯝ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯊꯝꯈꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯃꯤꯌꯥꯝꯅ ꯍꯔꯥꯎ ꯀꯨꯝꯍꯩꯒꯤ ꯄꯣꯠ ꯂꯩꯕ ꯃꯇꯝꯗ ꯂꯩꯕꯥꯛꯁꯤꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯁꯦ ꯁꯣꯏꯗꯅ ꯂꯩꯁꯤ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯍꯥꯏꯕꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯈꯤꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯃꯗꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯅ ꯆꯥꯎꯊꯣꯛꯆꯕ ꯂꯣꯏꯅꯅ ꯃꯗꯨ ꯄ꯭ꯔꯃꯣꯠ ꯇꯧꯅꯕ ꯍꯣꯠꯅꯔꯕꯗꯤ ꯃꯥꯂꯦꯝꯅꯁꯨ ꯍꯦꯟꯅ ꯈꯪꯅꯤꯡꯕ ꯂꯣꯏꯅꯅ ꯍꯦꯟꯅ ꯄꯥꯝꯁꯤꯟꯕ ꯄꯣꯛꯂꯛꯏ ꯃꯥꯂꯦꯝꯒꯤ ꯑꯣꯏꯔꯛꯏ ꯍꯥꯏꯕ ꯋꯥꯐꯝ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯊꯝꯈꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯌꯣꯒꯥ ꯑꯃꯗꯤ ꯑꯌꯨꯔꯕꯦꯗꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯕꯨ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕ ꯂꯣꯏꯅꯅ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯔꯛꯂꯦ ꯏꯔꯝꯗꯝꯒꯤ ꯃꯍꯧꯁꯥꯗꯒꯤ ꯂꯩꯔꯛꯂꯤꯕ ꯃꯁꯥꯟꯅ ꯀꯌꯥꯕꯨꯁꯨ ꯃꯥꯂꯦꯝ ꯑꯁꯤꯅ ꯀꯟꯅ ꯄꯥꯝꯅꯕ ꯍꯦꯜꯂꯛꯏ ꯃꯁꯤ ꯃꯤꯌꯥꯝꯒꯤ ꯍꯣꯠꯅꯕꯅꯅꯤ ꯑꯁꯨꯝꯅ ꯃꯤꯌꯥꯝꯅ ꯏꯔꯩꯕꯥꯛꯀꯤ ꯑꯣꯏꯕ ꯋꯥꯐꯝꯗ ꯄꯨꯛꯅꯤꯡ ꯍꯦꯟꯅ ꯆꯪꯁꯤꯟꯁꯤ ꯍꯥꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯑꯃꯗꯤ ꯑꯈꯥꯡ ꯀꯟꯕ ꯂꯣꯏꯅꯅ ꯃꯑꯣꯡ ꯍꯣꯡꯗꯣꯛꯇꯨꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯁꯤꯗ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗ ꯉꯥꯝꯗꯅꯕ ꯉꯝꯈꯩꯗ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯕꯨꯗꯤ ꯀꯥꯎꯊꯣꯛꯀꯨꯝꯁꯤ ꯍꯥꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤ ꯁꯦꯅꯤꯇꯥꯏꯖꯦꯁꯟ ꯋꯥꯀꯔꯁꯤꯡ ꯍꯥꯎꯁ ꯀꯤꯄꯔꯁꯤꯡ ꯌꯨꯝꯒꯤ ꯒꯥꯔꯗꯁꯤꯡ ꯑꯁꯤꯅ ꯂꯣꯛꯗꯥꯎꯟꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯅꯤꯡꯊꯤꯅ ꯇꯧꯕ ꯉꯝꯕꯅ ꯁꯣꯁꯥꯏꯇꯤ ꯑꯁꯤ ꯉꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯂꯩꯔꯛꯄꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯄꯗ ꯃꯈꯣꯏꯕꯨ ꯀꯥꯎꯊꯣꯛꯀꯨꯝꯁꯤ ꯃꯈꯣꯏꯕꯨ ꯄꯨꯟꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯁꯤ ꯍꯥꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤ ꯅꯦꯁꯅꯦꯜ ꯏꯟꯇꯤꯒ꯭ꯔꯦꯁꯟꯒꯤ ꯋꯥꯐꯝ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯗ ꯄꯟꯈꯤ ꯂꯣꯏꯅꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯃꯠꯇ ꯑꯣꯏꯕ ꯐꯤꯕꯝ ꯑꯗꯨ ꯁꯥꯒꯠꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯃꯠꯇ ꯑꯣꯏꯕ ꯍꯥꯏꯕ ꯑꯗꯨꯕꯨ ꯁꯥꯒꯠꯂꯕꯗꯤ ꯑꯃꯠꯇ ꯑꯣꯏꯕꯗꯨꯅ ꯃꯥꯡꯂꯣꯝꯗ ꯍꯦꯟꯅ ꯍꯦꯟꯅ ꯆꯪꯁꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯏ ꯄꯥꯎ ꯀꯥꯡꯕꯨꯅ ꯄꯨꯊꯣꯛꯄ ꯆꯌꯣꯜꯒꯤ ꯄꯥꯎꯒꯤ ꯁꯛꯇꯝ ꯂꯣꯏꯖꯔꯦ ꯑꯏꯕ ꯑꯃꯁꯨꯡ ꯄꯨꯊꯣꯛꯄ ꯊꯣꯛꯁꯣꯝ ꯖꯣꯒꯦꯟꯗ꯭ꯔꯖꯤꯠ ꯂꯤꯖꯈꯤꯕ ꯃꯥꯏꯕꯝ ꯗꯤꯖꯃꯅꯤ